UNC Manipur da lona yadna dan changlakpa mitop singna ichaw thole Anglo Kuki war haiba panduf ama India gi history da laite Myanmar amadi Bangladesh tagi kanglon kaina changlakpa illegal immigrant singna Manipur da ichaw thole haina United Naga Council UNC na thadorokpa cherol amana phongdoragli Council asigi Information and Publicity Secretary James Howe na khuyekpi duna thadorokpa cherol amana hai hojik tholiba kanglok ki hana sunaba sina Naga furuf ki miyoi singda su chawna khudong chadaba mayok na hale Kuki jo furuf ki miyoi singna tungan ba authority singda pisin kiba memorandum da yumfam yawda wafam kaya marum yawba thengnare UNC na Manipur da hojik maitei amadi kuki jo furuf ki marakta thokli bahana sunabagi thodok loisin hanaba angam bathak hona duna lakhi adu bulaibak thibadagi watho asi matam chana loisin hanba ngamdana lairi watho asi ga mari leinana kuki jo furuf ki miyoi singna thadorokpa warol amasung tungan ba authority singda pisin kiba memorandum da naga gi puari semdok sadokpaga loinana naga miyam da ikai bapi bagi wafam kaya marum yawba thengnai kumja 2016 ta anauba district sing sem khibagi mayokta naga singna yaning da ba phongdokpagi matang da cherol asina hai senapati amasung Chandel district ki saruk khara lautholaga anauba district sem khibagi thamong adu laingak pada khudong chanabani haibagi mingda kuki sing pelhanaba paikhalakpa thaurang ni Kuki jo furuf ki miyoi sina Union Government Israel ki Prime Minister European Parliament amadi United Nations na chingbada pisin kiba memorandum singda puaribu lana wahan thokpiba wafam kaya marum yauri kumja 1917 tagi 1919 fawada Anglo Kuki war thoki hairibadu aranbani hairiba matam aduda ukrul Chandel amadi Tamenglong da leiba naga nupi amaso angang sing hatpaga loinana yummai thakibagi thawong chathakibani hairi Speaker Satyabrata amasung MLA ani Delhi da paisinkhre Speaker Thoksom Satyabrata NPP Legislative Party ki leader Saik Nurul Hassan amadi BJP ki MLA Khongkham Rovindro ngarang numidang athengbada Delhi gi dama Imphal thadokre hairi Hojik fawbagi oinadi Speaker Thoksom Satyabrata amadi MLA ani na Delhi da chatkhibadugi chapchaba maram khangba ngamdri pauche sina phangba paugi matung ina MLA ani amadi Speaker Thoksom Satyabrata na ngarang numidang Delhi da chatkibadu masa gi lanai oiba thabak sing leibagi chatkibani hairi Kuki jo singna Chandel Technopol amasung Churachandpur district punsin na bahonaba angakpa poi Chandel district Technopol district amasung Churachandpur district amasibu Kuki jo singna makhoi gi lam ama oina punsin na bahonaba gi thawong angakpa poi amasung yamna laibak thiba amani isu asida naga singna tumina leiroi haina UNC na thadorokpa cherol amana hairi cherol asina makhata na hairibana Churachandpur district ki tongan ba mafam kayada Jalayarong amasung Fairjol area da anal amasung lamka kangbu sing asining sing mathoktraba matamdagi khunda laita duna leirakibagi ningsing yumbi kaya yunglaga leiriba mafamni Haukiba chahi 2023 August 13 ta Kuki jogi MLA tarana Bharat ki Prime Minister da separate administration demand ga mari lenana pisin kiba memorandum aduda Chandel district ki Naga tribe mapan bu Kuki tribe oina yausen kibagi thodok kaya su leiri haraduna Kuki jo singi mathakta akanba warning tawrakli Mitop lising ni fugani thoi changlakhi haiba wafam Kuki na yaning daba phongdoragli Myanmar da political gi charang na ba phibam leiba maram na mitop lising ni fugani thoi ngamkhai lansin duna changlakhi haina DJ Assam Rifles na phongdokhiba wafam Kuki jo council na akan mamong da yaning daba phongdoragli council asina thadorokpa cherol amana hai Myanmar dagi chenthorakpa miyoi sing Mizoram ama Manipur amadi Nagaland na chingba wangnong puki tongan ba state sing da changjafam lauduna leibani Hanagi Chief Minister and Biren wafam sandoktuna Manipur da illegal immigrant kaya leiri haina phongdoraktuna irang hena sagana bahonai Myanmar dagi changlakhiba miyoi lising ni fugani thoibu illegal immigrant oina lawba langani Myanmar da thokli balan amasung miyor minai khangba ngamdabadagi ngamkhai lanthokduna changjafam lawkhibani Assam Rifles na free movement regime gi protocol matung ina biometric data record tawba amasung document sing yengbani adumakna Myanmar dagi changlakliba miyoi sing adu illegal immigrant ni haina lawba yade Media House karana aranba wafam sandoktuna furup amabulana uhanba yaba mawngda aranba pau fonglakpa laibak thibani Manipur da khundariba Kuki jo furuf ki miyoi sing illegal immigrant na te matam kaya gi mamangdagi lamdam asida khundaduna laklabani Kuki jo furuf ki miyoi sing da tamnana maral siba wafam phongdorokpa yaning de hairi Indo-Myanmar border da operation ki sakti hangar hanaba air personnel sing drone technology amasung modern warfare training pi gadauri Leiba sigi northeast region ki saruk ama oiriba Indo-Myanmar border paring da ain kaina illegal immigrant sing amadi drug yauna kusukulai kaya lalun bagi thabak chathariba si mapung fana thingnaba border da deploy tawriba leiba asigi khwaidagi liraba paramilitary force ama oiriba Assam Rifles Personal singi operational capability henganaba modern warfare training amasung drone technology ngatik chana pigadauri IIIT gi maikai border ngakliba Assam Rifles personal sing advanced drone training amasung refresher cross na chingba training matik chana piduna matau karam na drone fight operation asi sizinnagadage protocol karam na maintain tawgadage haiba yauna chingi khudong thiningai oiba jaga singda surveillance amasung
logistic support yauna skill training kaya pigadawri 1835 ta lingkhatkiba Assam Rifles ase hawgik fawba army ge operational command makhada laiduna northeast state sing maruina Manipur, Nagaland, Mizoram amasung Arunachal Pradesh amadi Myanmar ga lonariba kilometer 1643 gi ngamkhai asingak senduna leirakhi paramilitary force ase karigumba kanda cross border criminal militant amadi chingi khudong thiningai oiba jaga kaya na maram oiraga Porous border sing da ain kaina mitop kaya changsilakpa sing asi thengnana ba honabada operational gi oiba singnaba kaya ama thengnari adubu IIIT gi mateng na pigadoriba advanced drone training amadi refresher coursing asina Assam Rifles personnel sing da hena operational capability hengat halagani hairi panbaya bade Assam Rifles ki kangbu sing da advanced drone technology pi ne bagi matang da Assam Rifles amasung Indian Institute of Information Technology anigi marakta MOU ama sign tawnakhravani tamthiba criminal case sing da chenaba PMCM yauna minister sing mafam lauthokpagi bill parliament ta joint committee amada sinakhrei Sathiba criminal case sing chenabadagi numit kuntra ni custody da leiraba prime minister amasung chief minister yauna atai minister sing kuntra ga mathoi suba numita makhoi na pariba pham sing adu lauthongna ba ngarang union home minister amisana bill ama pass tawnaba parliament ta pukhalakhiba adu opposition sing maikei dagi bill adu gi copy sing segai ba yauna akan mamong da protest tawkhrabasu voice vote ta bill adu parliament ki joint committee na refer tawnaba voice vote ta pass tawkhre bill asibu yengsinaba semgadoriba parliament ki joint committee asida lok sabha gi member kunga mathoi aduga rajya sabha dagi member tara leigani committee asina chahi asigi november gi ahum suba chayol da mahausa dagi hauna pangthok tuna lakliba parliament ki winter session da masigi job chaba report ama pikhalakadabani bill asigi matungina sathiba criminal case sing da chenabadagi bail amata laudana prime minister chief minister yauna state amasung union territory gi minister sing numit kuntrani asi lengdana custody da leiba tarabadi makhoi na pariba mafam ado kuntraga matoi suba numita lauthok chahi manga natraga masidagi hena jail da thambagi ayaba du pibagi bill ni khudam oina bill asigi matungina prime minister asi numit kuntrani lengdana custody da leiba tarabadi masana khangna resign tawdrabadi india gi president amabu kuntraga mathoi suba numita mafam lauthokpa duga chief minister singi oiragana state sing adugi governor na mafam lauthokpagi ayaba du pinabani bill adugi khanabada lok sabha gi opposition leader Rahul Gandhi na NDA gi maikai dagi pukhalakliba bill asina leiba asi nungi yukta amuk halalagani enforcement directorate ki maikai dagi democratically elect oiraba mioi amabu case ama pansinuna numit kunthani lengdana custody da thamduna mabu namfuda resign tawba natraga mafam lauthokpa fawba yagadawri bill asi draconian bill amani masi chana fam thokte haina akan mamong da protest tawki opposition singi maikai dagi su bill asigi matang da akan mamong da protest thaduna house ta charang na ba kaya su thoki adubu union home minister Amit Shah gi maikai dagi di bill asi politics ta morality ama purakna ba bill ni mahangna Gujarat gi home minister oiringai matam da center da sasan tawkiba congress government na aranba maral kaya pisinduna faduna custody da leiringai matam da mahak masagi political ethics amasung morality adu ngangna famdagi resign tawbada natara mahaki mathakta siriba charge sing adu kokriba fawba constitutional post amata paikhide haina phongdokhi mitop singna singsep tharakpadagi nungsinaba ngamdribani lamdam asida nungsi chanana khundaduna leiminariba yelhomi furup singi marakta mapalamdagi changsilakpa lining laison chatnabi manadaba mioi singna ekhoi masalgi marakta singsep tharakpadagi amaga nungsi chanana leiminaba ngamdribani haina yelhomi furup ki secretary RK Bidalakshmi na phongdokre government Hindi teachers training college Imphal Council for Education Administration and Management amasung Manipur chapter amadi yelhomi furup Manipur na punna sinduna government Hindi teachers training college ta intercultural research and peace building haiba hiram da ngasi nongmagi oiba international workshop ama pangthopagi thoram da wafam asi mangna phongdokhibani mangna makha na hailamdam sida leiriba yelhomi furup sing ama toina nungsi chana na hingminna ba matam kaya gi kanna hona duna lagli adubu mapalamdagi changlakpa mioi singna aikhoi maselgi marakta singsep thaduna amaga nungsina dana ba honari masida aikhoina singna ba sing punna thengnamina ba mathautai matam amada aikhoi maselgi marakta pau phongna ba watuna leiramba du ngasi di leitre haiba yare maram aduna ima amatagi machani khanna ing tappa Manipur ama oina ba punna thabak tawmina se haiki military junta na election ga mangoina na rebel singna khudum chalamba maroi ba town ama suloksin kre December 19 na pangthokadoriba Myanmar gi ahan batangka ki election asigi mangoina na military junta na hokiba August 18 da leiba aduge capital city oiriba Naypyidaw dagi nongpoklom da kilometer 105 lom chatlaga leiba Demoso town khudum chankre loina na military junta gi maikai digi election pangthokadoriba jaga sing hena pangthok chawtho hanbangam kre State mouthpiece
Newspaper ama oiriba Global News Light of Myanmar gi maikaidagi phongdoraklibana ing 2021 dagi hauna Demo so township asi rival singna khudum chanduna leirambani adumakpu hariba mafam sing asi military junta na koisinduna thamlaba matung numit 13 ni chumna lanthengnaraba matung township asi loksinkhibani rival sing aduga kanma mawngda nongmai kapnaraba matung da rival sing adu mafam adudagi mapung phana tanthokpa ngamki Thawdok thokfam da rival sing oiramgani haina chingnaba asi bahakchang taruk su phangba ngamki thawdo aduda military junta gi maikaidagi su misi mina amadi aso apan kaya su yawki adubu chapchana phongdokpa makti leitri Military junta gi maikaidagi nongmagi makhoi gi area operation asi chawthokpa helakli FMR amasung border fencing gi matang da UNC ga wari sanana ba center na Delhi da invite tawrakre center gi maikaidagi hauji Indo Myanmar border da fencing khabagi thabak chathariba amasung FMR suspend tawkhiba dugi maukta UNC na changselakhiba khongjang mari leinana center gi maikaidagi thasigi kunga tarukta Delhi da wari sanana ba invite tawrakre UNC na changselakhiba khongjang asiga mari leinana thasigi taraga tarukta Imphal gi Raj Bhavan da Governor Ajoy Kumar Balaga wari sanaraba matung Governor na center da khangan khibagi matung in a Ministry of Home Affairs ki advisor Norris AK Mishra na UNC gi Kangbu Singh thasigi kunga tarukta wari sanana ba Delhi da laknaba invite tawrakhibani UNC gi maikaidagi phongdoklibana ngallingai matamdagi hauna Myanmar amasung India da lariba naga singi marakta kanglup ki oiba amasung imung manung gi oiba anakpa mari ama loinaraga lakhibani 1968 ki matamdagi hauna border da lariba furuba sigi miyoi singlaiba anigi lamkhai manungda kilometer nifu fawa free da chathok chasin tawduna lakhibani adubu ing 2004 da mamang da kilometer nifu fawa laiba anigi marakta changthok changsin tawba yarambadu kilometer 13 ta hanthaki madugi matung mamang chehidagi kilometer 10 da hantharakibani laiba anigi border da lairiba naga singi marakta border fencing khaba amasung free movement regime suspend tawba si khudakta lepkadabani haina UNC gi maikaidagi state amasung central government da numit kungi oiba ultimatum piduna khangan khrabani adubu hariba matam adugi manungda state amasung central government anigi maikaidagi positive oiba khongthang amata laukalaktabana issue asiga mari leinana UNC na hena kanba khongjang sing changsilagani haina laukthokibani